ꯄꯤꯁ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯄꯪꯇꯝ ꯇꯝ ꯂꯩꯔꯦ ꯑꯥꯗ ꯂꯥꯟ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯀꯥꯞꯁꯜꯂꯒ ꯈꯣꯠꯆꯜꯂꯒ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯗꯗꯤ ꯃꯌꯥꯝꯁꯨ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯒꯩ ꯂꯩꯔꯦ ꯁ꯭ꯀꯨꯜꯅ ꯃꯇꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯥꯟ ꯆꯠꯊꯔ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯣꯠꯄꯗꯁꯨ ꯑꯇꯩ ꯑꯇꯩꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯔꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ Hi ma'am, welcome back to my channel again. Hello ma'am, ngasidi keno tawbone ai blog she di atop ai daily blog atop program chatpa da ai tawbe activity ma'am pusalaga da ai atop ma'am pulu shemina do adwan shemjadre ngasi blog shi daisu kokomagi ngasi hoi manipur kan ba khongjat haiba khongjat ai saru ya yaujari adugi matang namjane blog she ado ai sang hai chatpado keno tawbone release ngai hauba saru adagi mai release ai among da topa jati sina hoi kabui jati adagi mai te pangam yam lai hai dai ko swain tora pun chap inam ne chatpato mate mate nang da ai phana sunu sina ma phangdre ara wen si lengai da adu loina nai ai na thagat video si ma'am agi mafam da leba video do ain thagat doine do ma'am imale ba bunung si di imale ba kan ba saru yaw yamina bo oina ading hai release chat ma'am da khoi gi release bi sinau ma'am a na kai hai na gi wain to video yamina se adu video namjage to ne do ma'am ai bunung si bi di ai channel se like comment and am share am subscribe to biramo adu ma'am su ai 5k on ma mading pang bio ji yam ti thai hai da 2.4 hoi 2.4 yau dore yam ti thai ti harawe ado ai si video ma'am ai channel se like comment share am subscribe to bio ado ma'am video ma khai mina ji ado ai mai su loi ka the hai sa pyao bai ko ado khangde ai ke an sa thwa de ka the khang de ka the da le si barba tar le saksi ado hai jagi to ne ma'am okay video meng ta mina si Okay, khoi ji khumala paung lai darbi lai re keno lai khoi som chalu de lai ko ado sida khoi mi miam pul lai re si mi pul hom da ko ai to ba thot pa yeng mina mang si ma mayam chat lai re na kan si ma mayam chat lai re Mati miam da langgang tuna Manipuri tumanba administration abadi union committee demand tawdina kasi Manipur tugayra ka phone ba adugi mayapta iram tamsi inai sasna iram da Manipur kanani ramta Manipur kaimi ro heba aduma khula purna satpa khonjat asigi miyangi khonsa sila losilama tabda miyangi oba fire hore dawragi dabta ngasi aigoi mifamasi phamanagi dabta aigoi thorang tawjama lera limdiraktiba tuan ba inisa iram damsigi Iripa kanlagi abta limdiraktiba tuan ba club organization civil society organization ki leaders sing kaya puso kokomina ikai khuluja padane taranga opshani 그렇게 예비우 하이나 머니푸르 미암기 못 진저가 감자리 그리고마 머니푸르 미암나 하이바 시기 왕나 인디아 고멘 너트가 아주고 마친 국인나 테러리스트나 머니푸르 투아이나 보다는 거디 아이고이 마다 아다다 아이고이 머니푸르 인디아 또 분비가 지금 망기 비마저 이세다스 디만 떨어로 하이바 레이티 하이세 가시기 미암도 감자게 heri kon gi ne boni ada ma'am sida khoi harpas ko gi chatra ma'am le ko ada ngasi re ligi matang da moi de khom khara ta ꯑꯩꯈꯣꯏ ꯍꯔꯕꯥꯁ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯈꯩ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯔꯤꯂꯤꯁꯁꯦ ꯅꯣꯏ ꯀꯅꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄꯅꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯗꯒꯤ ꯂꯥꯛꯄꯅꯦ ꯁꯤꯗ ꯑꯣꯀꯦ ꯑꯗꯣ ꯍꯥꯏꯗꯤ ꯅꯣꯏꯗ ꯂꯥꯛꯏꯁꯦ ꯁꯨꯝ ꯃꯌꯥꯝ ꯔꯦꯂꯤ ꯆꯠꯁꯨ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯅꯣꯏꯗ ꯀꯩ ꯋꯥꯈꯜꯂꯣꯟ ꯂꯩꯔ ꯂꯥꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯌꯥꯝ ꯀꯟꯅ ꯊꯣꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯈꯔ ꯑꯄꯟꯕ ꯈꯔ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯨ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯊꯣꯛꯇꯅ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩꯕꯨ ꯂꯩꯕ ꯉꯝꯗꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯈꯩꯁꯨ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯥꯏꯀꯩꯗꯁꯨ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯔꯤꯂꯦꯁꯤ ꯁꯔꯨꯛ ꯌꯥꯎꯖꯔ ꯂꯥꯛꯄꯅꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯥꯎꯈꯣꯏꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯗꯣ ꯏꯔꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯕ꯭ꯔꯥ ꯂꯣꯏꯅꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯅꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ
ꯊꯝꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯌꯥꯝ ꯑꯄꯟꯕ ꯄꯤꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯈꯔ ꯇꯧꯅꯤꯡꯕ ꯑꯣꯀꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯁ꯭ꯀꯨꯜꯒ ꯀꯩꯅꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯃꯤꯡꯁꯦ ꯗꯤꯀ꯭ꯔꯨꯁ ꯀꯧꯋꯦ ꯗꯤꯀ꯭ꯔꯨꯁ ꯑꯩꯈꯣꯏꯖꯝ ꯊꯧꯕꯥꯜꯗꯩꯅꯦ ꯀ꯭ꯂꯥꯁ 12 ꯁ꯭ꯀꯨꯜꯅ ꯁ꯭ꯀꯨꯜꯅ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜ ꯆꯥꯡꯉ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯊꯦꯡꯛ ꯌꯨ ꯍꯥꯔꯕꯥꯔꯠꯀꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯗꯒꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯣꯃꯦꯔꯁ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯔꯤꯂꯤꯖꯒꯤ ꯃꯇꯥꯡꯗꯀꯣ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯈꯤꯒꯦ ꯑꯗꯣ ꯉꯁꯤ ꯔꯦꯂꯤꯁꯤ ꯏꯅꯥꯎ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯈꯣꯏ ꯔꯦꯂꯤꯁꯦ ꯁꯤꯟꯖꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯖꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅꯀꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯔꯦꯂꯤ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯔꯦꯂꯤ ꯆꯠꯂꯨꯁꯦ ꯔꯦꯂꯤ ꯍꯥꯏꯕꯒꯤ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏꯗ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯤ ꯀꯥꯟꯅꯕ ꯌꯥꯏ ꯈꯔ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯔꯥ ꯅꯣꯏꯗ ꯀꯩ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯂꯥꯛꯏꯅꯣꯗꯣ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯥꯟ ꯆꯠꯊꯔ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯣꯠꯄꯗꯁꯨ ꯑꯇꯩ ꯑꯇꯩꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯁꯣꯜꯕ ꯇꯧꯔꯒꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯛꯆꯕꯅꯤ ꯑꯣꯀꯦ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯛꯏ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯇꯦꯛꯄꯟ ꯑꯗꯩ ꯑꯀꯥꯏ ꯑꯇꯣꯛ ꯌꯥꯝ ꯄꯤꯔꯦꯕꯀꯣ ꯑꯁꯤꯒ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛꯁꯤ ꯁꯨꯝ ꯐꯦꯜ ꯑꯣꯏꯔꯝꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯣ ꯏꯅꯥꯎꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯃꯁꯤ ꯃꯌꯥꯝꯗ ꯀꯩ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯒꯣꯕꯔꯃꯦꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯦꯁ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯗꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯁ꯭ꯀꯨꯜ ꯑꯇꯣꯞꯄ ꯀꯣꯃꯦꯠ ꯍꯥꯔꯕꯥꯔꯠ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯆꯠꯂ ꯂꯩꯔꯕ ꯃꯌꯥꯝꯗꯒꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯌꯥꯝꯅ ꯇꯣꯞꯄꯔ ꯂꯧꯒꯗꯕ ꯁꯥꯇ꯭ꯔ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯉꯁꯤ ꯔꯦꯂꯤꯁꯦ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯏꯀꯨꯜꯒꯤ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯂꯤꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯣꯏꯗꯒꯤ ꯉꯁꯤ ꯔꯦꯂꯤ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯩ ꯃꯣꯏꯗ ꯀꯩ ꯇꯧꯔꯤꯅꯣ ꯇꯥꯃꯤꯟꯅꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯅꯥꯎ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯁ꯭ꯀꯨꯜ ꯑꯝꯇ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯃꯤꯂꯤꯅꯤꯌꯝ ꯃꯌꯥꯏ ꯀꯨꯕꯤꯀꯣ ꯀ꯭ꯂꯥꯁ 12 ꯑꯩꯅ ꯀꯥꯖꯔꯤꯁꯦ ꯂꯩꯐꯝꯅ ꯍꯤꯌꯥꯡꯂꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯡ ꯑꯦꯂꯥꯡꯕꯝ ꯕꯤꯀꯥꯁ ꯁꯤꯡ ꯀꯧꯖꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯔꯦꯂꯤ ꯂꯥꯛꯆꯔꯤꯁꯦ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯤꯁꯇ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯄꯪꯇꯝ ꯇꯝ ꯂꯩꯔꯦ ꯑꯥꯗ ꯂꯥꯟ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯀꯥꯞꯁꯜꯂꯦ ꯈꯣꯠꯆꯜꯂꯦꯒ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯤ ꯃꯌꯥꯝꯁꯨ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯒꯩ ꯂꯩꯔꯦ ꯁ꯭ꯀꯨꯜ ꯀꯥꯗꯧꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯃꯌꯥꯝ ꯑꯗꯩ ꯑꯩ ꯏꯈꯥ ꯇꯥꯕ ꯃꯌꯥꯝꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯅ ꯂꯩꯔꯦ ꯌꯥꯝ ꯋꯥꯅ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗꯤꯚꯥꯏꯠ ꯔꯨꯜ ꯁꯥꯟꯅꯔꯤꯕꯁꯦ ꯁꯤ ꯑꯩ ꯇꯁꯦꯡꯅ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯄꯥꯖꯅꯤꯡꯗꯦ ꯌꯥꯖꯅꯤꯡꯗꯦ ꯌꯥꯝ ꯐꯖꯩ ꯏꯅꯥꯎ ꯊꯝꯕꯤꯌꯨ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯣ ꯉꯁꯤ ꯅꯪ ꯔꯦꯂꯤ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯧꯔꯒ ꯂꯥꯛꯄꯅꯣ ꯀꯃꯥꯏꯅ ꯊꯣꯛꯑ ꯂꯥꯛꯄꯅꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯅꯣ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯣ ꯃꯦꯝ ꯖꯦꯅꯤꯟ ꯃꯥꯅ ꯇꯧꯔꯒ ꯂꯥꯛꯆꯕꯅꯦ ꯑꯣꯀꯦ ꯑꯗꯨ ꯅꯪ ꯔꯦꯂꯤ ꯂꯥꯛꯏꯁꯦ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯆꯕꯅꯦꯕ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯆꯕꯅꯦ 이제 아무 먹도 되고 릴리제 아니 까나기 투디 그만이 또 락고는 코코노 하미땅 하비고 ꯑꯩꯈꯣꯏ ꯑꯩ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯆꯕꯅꯦ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯏꯟꯚꯤꯇꯦꯁꯟ ꯇꯧꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯆꯕꯅꯦ 오케이 이제 릴리 라이시고 인바이테이션 한번 방에 레가이 쳤다be 야디 하이베 포다 컬러 라이라 나타가나 호이 코코미니 셀리브리 리스고 아이 이말레박 많이 보지 간데야디 아디기 아이조 토당 로거더니 하이베 칼론도 락고 거인 떠보노 ꯑꯩꯒꯤ ꯏꯔꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯣꯏꯅ ꯁꯔꯨꯛ ꯌꯥꯗꯕꯁꯨ ꯌꯥꯗꯦ ꯂꯝꯗꯝꯁꯤꯒꯤ ꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯍꯤꯔꯝ ꯀꯌꯥꯗ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯀꯌꯥ ꯑꯃꯅꯁꯨ ꯁꯪꯁꯥꯟ ꯀꯌꯥ ꯑꯃꯅꯁꯨ ꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯏ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯤꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯁꯤꯒꯤ ꯀꯣꯀꯣꯃꯤꯅ ꯃꯥꯁ ꯔꯦꯂꯤ ꯁꯤꯟꯕꯁꯤꯗ ꯂꯥꯛꯆꯕꯅꯤ ꯇꯧꯍꯟꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯆꯍꯤ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯔꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗ ꯁꯪꯒꯨꯝꯕ ꯏꯔꯥꯡꯁꯦ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯏꯃꯨꯡ ꯂꯥꯟꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯀꯌꯥ ꯑꯃ ꯂꯩꯈꯤꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯀꯌꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯕ ꯑꯗꯣ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯔꯕ ꯃꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯀꯩꯅꯣ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤ ꯃꯨꯠꯂꯁꯦ ꯍꯥꯏꯕ꯭ꯔꯕ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯥꯏꯗꯅ ꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯌꯥꯎꯕ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯋꯥꯡꯒꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯋꯥꯡꯒꯣꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯔꯒꯅꯤ ꯅꯥꯎꯔꯦꯝ ꯀꯦꯃꯤꯂꯥ 나오는 거. 아니 이마다 한 자리겠지. 사실 릴리 셀제. 아직
ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯏꯟꯚꯥꯏꯠ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯂꯥꯛꯏꯁꯦ ꯑꯗꯩ ꯂꯩꯀꯥꯏꯗ ꯏꯟꯚꯥꯏꯠ ꯑꯃ ꯂꯥꯛꯑꯦ ꯀꯣꯀꯣꯃꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯔ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯚꯥꯏꯠ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯊꯃꯣꯏꯗꯀꯣ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯔꯦꯂꯤꯁꯦ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨ ꯂꯥꯛꯏꯔꯥ ꯑꯩꯈꯣꯏꯗꯤꯅꯦ ꯍꯣꯏ ꯏꯟꯚꯥꯏꯠꯁꯨ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯗꯤꯅꯦ ꯃꯅꯤꯄꯨꯔꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯆꯠꯂꯒ ꯂꯥꯛꯏ ꯉꯁꯤꯁꯨ ꯑꯗꯨꯅꯤ ꯂꯥꯛꯆꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯁꯤ ꯀꯟꯗ ꯌꯥꯗꯦꯅ ꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯝꯄꯥꯛꯇ ꯀꯣꯕꯤꯔ ꯆꯠꯊꯅꯦꯅ ꯇꯧꯔꯤꯁꯦ ꯅꯝꯕꯔ 1ꯗ ꯁꯤ ꯊꯤꯡꯕ ꯄꯥꯝꯃꯦ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯂꯥꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯀꯅꯦꯅ ꯁꯤꯃ ꯊꯤꯡꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯁꯤꯡ ꯈꯪꯅ ꯊꯥꯖꯤꯜꯂꯛꯏꯁꯦ ꯁꯤꯃ ꯊꯤꯡꯕꯤꯕ ꯆꯪꯈꯠꯂꯛꯇꯕ ꯁꯤꯃ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯝ ꯕꯤꯔꯦꯟꯁꯤꯅ ꯋꯥ ꯉꯥꯡꯈꯤꯁꯦ ꯁꯤꯃ ꯌꯥꯝꯅ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ CMꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥ ꯉꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕ ꯏꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯆꯣꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯣꯡꯒꯗꯧꯅꯦꯕ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯒꯗꯧꯅꯦꯕ ꯑꯩꯈꯣꯏꯅ ꯆꯣꯡꯉꯕꯨ ꯃꯥꯅ ꯀꯔꯤꯝꯇ ꯇꯥꯁꯟꯅꯗꯅ ꯃꯅꯥ ꯄꯪꯉꯒ ꯂꯩꯔꯦꯕ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯁꯤꯗꯣ ꯀꯣꯏꯁꯟꯁꯦ ꯍꯪꯗ꯭ꯔꯤꯉꯩꯗꯀꯣ ꯁꯣꯝꯒꯤ ꯃꯤꯡ ꯂꯩꯐꯝꯗ ꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯊꯣꯡꯕꯝ ꯊꯣꯏꯊꯣꯏꯕ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯕꯨꯗꯤ ꯈꯨꯔꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯊꯧꯄꯨꯔꯒ ꯂꯩꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯊꯣꯏꯊꯣꯏꯕꯗ ꯍꯪꯅꯤꯡꯕꯁꯤꯀꯣ ꯍꯧꯖꯤꯛ ꯀꯣꯀꯣꯃꯤꯒ ꯗꯦꯁꯥꯝꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯄꯤꯄꯜ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯈꯪꯗꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯗꯦꯁꯥꯝ ꯃꯔꯤ ꯂꯩꯅꯔꯤꯁꯦ ꯀꯩꯅꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯍꯥꯏꯍꯟꯅꯤꯡꯉꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯗꯦꯁꯥꯝꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯗꯦꯁꯥꯝ ꯑꯃ ꯑꯣꯏꯅ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯦꯁꯥꯝꯒꯤ ꯐꯤꯔꯦꯞꯁꯦ ꯑꯗꯨ ꯀꯩꯅꯣ ꯂꯦꯞꯄꯛꯇꯣꯏꯁꯦ ꯑꯗꯣ ꯐ꯭ꯌꯨꯆꯔꯗ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯗꯦꯁꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤꯁꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯗꯦꯁꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯀꯣꯃꯤꯅ ꯃꯄꯥꯅꯤ ꯗꯦꯁꯥꯝ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯐ꯭ꯔꯟꯇ ꯌꯥꯎꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯁꯦ ꯗꯦꯁꯥꯝꯒꯨꯝꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯎꯔꯤ ꯃꯁꯤꯗ ꯍꯥꯏꯔꯤꯁꯤꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯁꯦ ꯃꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯩ ꯑꯗꯨ ꯀꯣꯀꯣꯃꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯂꯩꯇꯅ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯧꯔꯒꯁꯨ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯗꯦꯁꯥꯝ ꯑꯃ ꯑꯣꯏꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯂꯥꯟ ꯑꯁꯦ ꯃꯁꯤꯗ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯍꯪꯅꯔꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯟ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯈꯛꯇꯒꯤ ꯂꯥꯟ ꯑꯣꯏꯅ ꯃꯤꯌꯥꯝꯁꯤꯅ ꯍꯦꯟꯅ ꯎꯕꯗꯧꯅ ꯇꯧꯏ ꯂꯥꯟ ꯅꯣꯡꯃꯩ ꯄꯥꯏꯔꯒꯅ ꯂꯥꯟ ꯀꯥꯞꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛ ꯑꯃ ꯂꯩꯒꯅꯦꯕ ꯁꯤ ꯅꯠꯇꯕ ꯅꯣꯡꯃꯩꯒꯤ ꯂꯥꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯥꯟ ꯑꯃ ꯂꯩꯒꯅꯦꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯟ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟꯁꯦ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯑꯣꯏꯕ ꯂꯥꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯃꯁꯤ ꯀꯅꯥꯅ ꯀꯟꯒꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯗꯨꯅ ꯉꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯉꯥꯛꯄꯤꯔꯀꯥꯟda ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯁꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯍꯟꯒꯗꯒꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯀꯥꯟꯗ ꯂꯥꯟ ꯂꯣꯏꯔꯛꯄꯗ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯒꯦ ꯍꯥꯏꯕꯗꯤ ꯋꯥꯈꯜꯒꯤ ꯅꯣꯂꯦꯖꯀꯤ ꯃꯆꯥꯛ ꯃꯌꯥꯝꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯃꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯅꯥꯏ ꯊꯝꯖꯒꯦ ꯑꯗꯨꯅ ꯂꯥꯟ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯂꯥꯟ ꯂꯩꯔꯒꯁꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯍꯥꯏꯁꯤꯁꯨ ꯂꯥꯟ ꯃꯈꯜ ꯑꯃꯅꯦꯕ ꯂꯥꯟ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯥꯠꯄ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤ ꯁꯤꯕ ꯃꯤ ꯑꯗꯨꯅ ꯂꯥꯟ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯑꯣꯏꯅ ꯈꯟꯕꯁꯦ ꯃꯁꯤ ꯅꯠꯇꯕ ꯅꯣꯂꯦꯖ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯔꯝꯕ ꯂꯥꯟ ꯂꯣꯏꯔꯛꯄꯗ ꯅꯣꯂꯦꯖ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯔꯤꯁꯣꯔꯁ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯝꯕ IAS ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯍꯟꯕ ꯀꯣ ꯑꯗꯒꯤ UPSC ꯑꯦꯛꯖꯥꯝꯗ ꯃꯤ ꯃꯁꯤꯡ ꯍꯦꯟꯅ ꯊꯥꯍꯜꯂꯛꯄ ꯉꯝꯕ UPSC ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯐꯥꯎꯍꯜꯂꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯐꯨꯔꯨꯞ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯂꯥꯟ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯂꯣꯏꯔꯛꯄꯗ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯧꯗꯕ ꯂꯥꯟ ꯇꯧꯔꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯣꯂꯦꯖ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯧꯗꯕ IAS ꯑꯣꯐꯤꯁꯥꯔ MCS ꯑꯣꯐꯤꯁꯥꯔ ꯃꯁꯤꯡ ꯈꯪꯗꯅ ꯍꯟꯊꯔꯒ ꯂꯩꯔꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯍꯥꯠꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯀꯥꯟꯗ ꯈꯥꯡꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯒꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯨꯁꯨ ꯉꯥꯛꯄꯤꯔꯤꯕꯁꯤꯡꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯌꯥꯎꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯍꯟꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯍꯩꯍꯜꯂꯀꯥꯟꯗ ꯅꯣꯂꯦꯖ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯀꯥꯟꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯜꯂꯛꯄꯒꯤ ꯂꯥꯏꯔꯤꯛ ꯈꯨꯇꯝ ꯑꯃ ꯇꯝꯕꯤꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯁ ꯑꯦ ꯗꯦꯁꯥꯝ ꯑꯃ ꯑꯣꯏꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕꯒꯤ ꯂꯥꯟꯖꯪ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗꯀꯣ ꯊꯥꯒꯠꯆꯔꯤ ꯁꯣꯝ ꯊꯦꯡꯛ ꯌꯨ
Manipur की मुझे नमक तोड़ने का इंतजार की